Helen này rồi Hello này là đồ là gì vậy sai option là có là video nào bị cái gì vậy tôi cũng em sumai na ngang cái nào chứ wakhan cái gì nungai bang khang đi. Hello guys, welcome back to our channel. Mayam punamakpu ai channel da taramna okchari. Ado mayam ngasi vlog sidi ko sum nung thinoiram dagi oina hojare bako. Ado ai hojikse bazar da chatlini. Mayam akhoi no sama sangam de bako ngasai suma school se chaluraga school pung baroi da do hale moi school gi anga ngona thinbire ba mako nga ore adoi o su pango to thuiba sunga hakti dum jenga me bako do hojikse pung ahum ma ta sale hambu phatte bako duduna ai kaino da bazar da tholai ne ba hidak lo gen sumaina anga nga naw je wakhan ngasi nungai bam khang de gyan men ta de doi de khoi da sunga la me bai manakta do ma su shiri kum dharak bada on tha dana makhong su le heli da kadena hang de haidi manung budi jaw na budi jam hinna budi shopan te bako manung de jaw de ma palom de khara pom lak tawe bako do nana na sum duty chat ba ya da bani na chat khare bako ado hajik ngah le ga dila kani na haiba ado mala ko se ngai ram bani bako mala aga chatni na ge na chaga na ma on da khai hi gen do ma su thenga do man bako ado na ai thokle ma tham angang tham aga hidak lo bagi khangni me ma pan da leiraga sumaina ana ai ga ko se nuai te doi di angang ma sen nga ta lei bani na han su yaw da bani na ne ki jay aduna lai khramini na han bi da baina adu bo dum na hali kamai to dino khangde do hajik dum pharmacy da gi dum hidak lo ra ne ba ko ado siga phabi ba siga phatradi yeng ba hai duni khangde maya bazar se adum akhoi de lape ba to bazar di jaw dore hidak se isana chalaga am bole ja di la ku su kui di bani na ne namu ai su lok khitang thungure ado de khoi da na lai bi ba do ma le tamina ke dawni jana jana to bai duni jaw di osale ba ko haidi hauji se yam ingchale dana ko November December ai se akhoi som da bodum inga ba matam ne ba do do akhoi sigadi yam inge ba ing basina su ko cha ba thak pa da kitang tum da khot ta ba lai ba do aduna su tawi ne ba hamra o tho ko dong ke tum da na tawi ne ba ing su ing chale adai moi na ngang ni na adum kaina taw da ba akhoi na su dum adjust to taw nga me ba do moi na ngang ni na da school chali ne na ngana chapa do su ing su inge do ai di cha su hala theng theng cha re aduna su taw re aduni ko ka sai da thi bai duni bazar manung budi jaw re ba ko ado medicine to kan kai le ge na thirani dai pu khidami Siga lai se ko bokhari hai dune ba ko asi se sing hapchalaga mai thana bani ko mathak ki sina ti mai khu chat phamgi thammi ne ba ko imung da di mai khu do kana to ba ya de na ko ado myam akho su je lai duniam inge na tra di medicine dukan ba bu de medicine dukan ma le chang bu hekta eno hekta ram sigadi jacket na tana nam ba yo le ba flo gumba ama ma du di yam na yon de nam na ye udum athaba phi se am tang ngi siga phi da te poche pura ma loi tang sijina khoi da gi chatpham du ne ba ko yam la na lai me medicine dukan ji bu u bu phang de kadai de bu lai ba gya men karam ta de ba masi kai mobile se ngan nga thok ba te hidak pure ba ko ado hajik chakhi baga pija wae ado hajik dum chalani ai aja hore ka ba u dadan ado ya kam hala dai sikale rame dai change bengal inu power rame ado chalage hajik jam jaroga mulak ke me jam jore nacha kay mo phawi da ka jam ta u de ni hawlo hidak cha si sada so sale ba ko do aso hidak cha pura tawre ai jam he jan akan na ngam da su na te ba ko sum angang ni dana kitang phagalag ba sana ba de kitang na ko ga na to ba do mai na ne ba ko do sum mase nga sa yukta school chakra ga pung baroi siga mase hale ba ko moi mama na ai moi mothaki class ma ne dana thin bi re jom ba
ꯑꯗꯨꯗꯩ ꯍꯤꯞꯄꯗꯨꯅ ꯃꯀꯣꯡ ꯉꯥꯎꯋꯤꯅ ꯑꯗꯩ ꯑꯣꯁꯨ ꯑꯣꯔꯦꯕ ꯌꯥꯝꯅ ꯁꯨꯝ ꯌꯦꯡꯉꯝꯃꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯆꯥꯛ ꯀꯩꯀꯥ ꯆꯥꯗꯕꯗꯣ ꯑꯌꯨꯛꯇꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯦꯕ ꯑꯗꯣ ꯍꯤꯗꯥꯛ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯄꯤꯖꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯁꯟꯗꯥꯒꯤ ꯑꯃꯨꯛ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯕ ꯍꯧꯔꯒꯦꯕꯀோ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯐꯔꯅꯤ ꯑꯗꯣ ꯈꯔꯅꯤ ꯂꯩꯔꯒ ꯁꯨꯝ ꯃꯁꯥꯁꯦ ꯀꯟꯈꯠꯅꯕꯒꯤ ꯚꯤꯇꯥꯃꯤꯟ ꯀꯩꯅꯣ ꯑꯗꯨꯝ ꯄꯤꯖꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯃ ꯂꯣꯏꯁꯤꯟꯈꯠꯂꯒꯦꯕꯀꯣ ꯁꯟꯗꯥꯁꯨ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯩ ꯗꯤꯟꯗꯥꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯉꯔꯥꯡꯗꯤ ꯅꯣꯡ ꯆꯨꯏꯌꯦꯕ ꯑꯗꯩ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝꯗ ꯉꯁꯤꯁꯨ ꯕꯔꯞ ꯇꯥꯏꯕ ꯑꯗꯨ ꯃꯊꯛ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯥꯗꯦ ꯆꯤꯡ ꯃꯊꯛꯀꯨꯝꯕꯗꯗꯤ ꯕꯔꯞ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯁꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯟꯗꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯒꯨꯗꯨꯞ ꯊꯥꯕ ꯈꯣꯠꯄꯀꯣ ꯑꯗꯣ ꯂꯩꯔꯒ ꯄꯨꯛꯁꯦ ꯑꯗꯨꯝ ꯂꯥꯝꯃꯛꯑꯦꯕꯀꯣ ꯑꯗꯣ ꯀꯩ ꯆꯥꯁꯦ ꯍꯥꯏꯅꯕꯁꯦ ꯑꯗꯨꯝ ꯆꯥꯒ ꯑꯗꯩ ꯁꯨꯖꯤ ꯈꯔ ꯍꯧꯔꯁꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯆꯥꯁꯦ ꯊꯥꯡꯒꯠꯂꯦ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯑꯁꯥꯕ ꯑꯗꯨꯝ ꯊꯥꯡꯕ ꯑꯗꯨꯝ ꯁꯧꯔꯦꯕꯀꯣ ꯑꯗꯣ ꯂꯩꯔꯒ ꯁꯪꯒꯣꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯤꯅꯤ ꯍꯥꯞꯄꯦꯕꯀꯣ ꯑꯗꯣ ꯆꯤꯅꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯕꯥ ꯌꯥꯕ ꯆꯥꯃꯁ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯁꯤꯅ ꯍꯥꯞꯄ ꯅꯨꯡꯉꯥꯏꯅꯀꯣ ꯑꯗꯨꯒꯩꯗꯤ ꯁꯧꯒꯠꯂꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯆꯃꯅꯥ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯣ ꯑꯁꯤꯁꯦ ꯑꯃꯈꯛꯇꯪ ꯍꯥꯞꯄꯗꯤ ꯍꯥꯎꯔꯣꯏꯅ ꯑꯩꯅ ꯑꯅꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯃꯆꯨꯒꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯥꯃꯅꯥꯗ ꯂꯣꯟꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯋꯦ ꯃꯍꯥꯎ ꯑꯃ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯒ ꯑꯩ ꯁꯨꯖꯤ ꯉꯧꯕ ꯍꯧꯒꯠꯂꯦꯕ ꯇꯦꯖꯄꯇꯥꯒ ꯑꯗꯩ ꯀꯔꯤ ꯄꯇꯥ ꯈꯔ ꯍꯥꯟꯅ ꯉꯧꯊꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯡ ꯑꯃ ꯇꯧꯔꯒ ꯁꯨꯖꯤ ꯈꯔ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯖꯤꯁꯤ ꯑꯃꯨꯛ ꯃꯨꯟꯅ ꯇꯧꯔꯒ ꯐꯖꯅ ꯉꯥꯡꯂꯞ ꯇꯧꯕ ꯉꯧꯋꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯆꯤꯅꯤ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯀꯪꯉꯛꯑꯦ ꯍꯥꯏ ꯃꯇꯝꯗꯨꯒ ꯀꯩ ꯍꯥꯏ ꯁꯪꯒꯣꯝ ꯑꯃꯨꯛ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯈꯨꯠꯇꯤ ꯌꯥꯝꯅ ꯂꯦꯞꯄ ꯌꯥꯗꯦ ꯃꯌꯥꯝ ꯁꯨꯖꯤ ꯍꯧꯕꯗꯤ ꯌꯥꯝ ꯈꯨꯗꯥꯡ ꯆꯣꯛꯑꯦꯕ ꯉꯧꯕ ꯂꯦꯞꯄ ꯌꯥꯗꯦ ꯀꯨꯏꯅ ꯉꯧꯔꯤꯉꯩ ꯍꯥꯎꯋꯤꯅꯀꯣ ꯃꯌꯥꯝ ꯃꯁꯦꯅ ꯈꯪꯉꯤꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯔꯨꯛ ꯇꯦꯡꯀꯣꯠꯇꯣ ꯂꯧꯊꯣꯔꯛꯑꯦ ꯑꯗꯣ ꯑꯩ ꯁꯤꯒ ꯂꯩꯔꯦ ꯆꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦꯀꯣ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯒꯠꯀꯦꯅ ꯁꯨꯝ ꯊꯣꯡꯈꯤꯔꯣꯏꯕꯀꯣ ꯉꯜꯂꯤ ꯄꯨꯡ 6 ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯋꯥꯏ ꯀꯩꯀꯥꯁꯦ ꯍꯧꯖꯤꯛꯇꯩ ꯑꯗꯨꯝ ꯇꯤꯡꯈꯠꯀꯦꯅ ꯇꯧꯔꯤꯅꯦꯕꯀꯣ ꯏꯪꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯄꯣꯛꯊꯣꯛꯄꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯇꯤꯡꯁꯤꯟꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤꯒ ꯉꯁꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯂꯩꯆꯤꯟꯁꯨ ꯌꯥꯝ ꯊꯥꯏꯀꯣ ꯅꯨꯡꯊꯤꯟꯗꯒꯤ ꯑꯗꯩꯗꯤ ꯅꯣꯡꯁꯤꯁꯨꯀꯣ ꯀꯩꯅꯣ ꯀꯥꯂꯦꯟꯁꯦ ꯑꯗꯨꯗꯩꯗꯤ ꯅꯣꯡꯁꯨ ꯆꯨꯏꯌꯦꯕ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯕꯗꯤ ꯅꯠꯇꯦ ꯄꯤꯇꯤ ꯄꯤꯇꯤ ꯆꯨꯕꯅꯤꯅꯅꯦ ꯏꯪꯕꯁꯦ ꯍꯦꯜꯂꯦ ꯑꯗꯨꯗꯨꯅ ꯑꯁ ꯃꯥꯏꯒꯁꯦ ꯂꯣꯏ ꯀꯨꯞꯁꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯂꯧꯊꯣꯛꯑꯒꯅꯦꯅ ꯑꯗꯣ ꯁꯤ ꯍꯋꯥꯏꯁꯦꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯁꯤꯒ ꯃꯣꯠꯁꯣꯔꯤ ꯂꯩꯔꯦ ꯑꯁꯤꯁꯦ ꯀꯦꯅꯤꯟꯗꯒꯤ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯥꯒꯤꯗꯨꯒ ꯃꯥꯟꯅꯗꯦ ꯌꯦꯡꯉꯨ ꯄꯥꯇ꯭ꯔꯤꯛ ꯄꯥꯕꯩ ꯋꯥꯅꯤ ꯈꯨꯄꯥ ꯑꯃ ꯑꯩꯈꯣꯏꯗꯨꯅ ꯍꯥꯏꯗꯤ ꯆꯥꯎꯖꯔꯁꯨ ꯈꯤꯇꯪ ꯊꯥꯔꯞ ꯇꯧꯗ꯭ꯔꯦ ꯁꯤ ꯌꯦꯡꯉꯨ ꯀꯌꯥꯝ ꯄꯥꯏ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯈꯨꯄꯥ ꯑꯃꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯦ ꯉꯁꯤ ꯃꯣꯁꯣꯔꯤꯁꯦ ꯁꯤꯒ ꯇꯤꯡꯁꯜꯂꯝꯃꯒꯦ ꯑꯗꯨꯒ ꯃꯣꯁꯣꯔꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯄꯨꯡꯈꯥꯏꯃꯨꯛ ꯇꯤꯡꯉꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯡꯒꯠꯇꯣꯏꯅꯤ ꯁꯤꯁꯤꯒ ꯂꯩꯔꯦ ꯁꯤꯁꯦ ꯀꯩꯅꯣꯅꯤ ꯀꯩ ꯀꯧꯒꯦꯅꯦ ꯄꯣꯡ ꯍꯋꯥꯏꯅꯤ ꯂꯣꯏ ꯄꯠꯂ ꯂꯣꯏꯔꯦꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯁꯤꯁꯦ ꯂꯧꯔꯛ ꯃꯇꯝꯗꯅꯁꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯏꯪꯕꯅꯤꯅꯅꯦ ꯇꯨ ꯂꯣꯏꯅ ꯈꯥꯝꯃꯤ ꯁꯣꯏꯕ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯆꯥꯊꯣꯛꯑꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯗꯤ ꯆꯥꯊꯣꯛꯍꯧꯗ꯭ꯔꯒꯗꯤ ꯄꯨꯝꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯄꯥꯝꯃꯨꯏꯗ ꯏꯁꯀ꯭ꯋꯥꯁꯁꯤ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯏꯔꯣꯟꯗꯣꯏꯅꯤ ꯃꯌꯥꯝ ꯌꯥꯝ ꯃꯤꯡꯉꯦ ꯉꯁꯤꯁꯦ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯃꯨꯔꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯒꯤ ꯍꯤꯗꯥꯛ ꯂꯧ ꯆꯠꯄꯗꯣ ꯑꯗꯨꯒ ꯑꯩ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯒꯠꯈ꯭ꯔꯕꯅꯦꯕꯀꯣ ꯉꯁꯤ ꯅꯨꯡꯊꯤꯟꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦꯕ ꯑꯗꯨꯅ ꯑꯗꯣ ꯁꯦꯝꯒꯠꯈ꯭ꯔꯕꯅꯤ나 ꯑꯗꯨ ꯈꯛꯇꯪꯗꯤ ꯊꯥꯡꯒꯠꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯝ ꯅꯨꯡꯗꯥꯡꯒꯤꯁꯨ ꯁꯨꯝ ꯍꯥꯞꯆꯜꯂꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤꯒꯁꯦ ꯀꯨꯞꯁꯜꯂ ꯈꯣꯠꯆꯜꯂ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯏꯀꯥꯏꯖꯩꯌꯦꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯏꯀꯥꯏꯔꯨꯔꯅꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯆꯥꯁꯨ ꯐꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯤꯗꯥꯛꯇꯣ ꯀꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯁꯨ ꯐꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯉꯥꯁꯨ ꯂꯩꯌꯦꯕꯀꯣ ꯉꯥ ꯀꯩꯅꯣ ꯂꯩꯕ ꯀꯩ ꯀꯧꯒꯦꯅꯦ ꯔꯧ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏ ꯍꯦꯂꯦꯟ ꯍꯥꯏꯔꯣ ꯑꯗꯨꯗꯣ ꯂꯩꯌꯦꯕ ꯉꯁꯥꯏ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯁꯤꯒ ꯂꯩꯔꯦ ꯏꯔꯣꯝꯕ ꯑꯁꯤꯁꯦ ꯑꯂꯨꯒ ꯄꯣꯡ ꯍꯋꯥꯏꯒ ꯏꯁꯀ꯭ꯋꯥꯁꯀ ꯏꯔꯣꯝꯕꯗꯨꯅꯤ ꯁꯤꯗ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯒꯅ ꯉꯁꯥꯏꯒꯤ ꯉꯥꯗꯣ ꯁꯦ ꯕꯖꯥꯔ ꯇꯧꯅꯕ ꯑꯩꯅ ꯈꯔ ꯈꯟꯗꯣꯛꯑ ꯊꯝꯃꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ
ꯁꯤꯒ ꯈꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯁꯤꯁꯦ ꯑꯗꯨꯝ ꯊꯝꯃꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯉꯁꯥꯏꯁꯨ ꯈꯔ ꯑꯃ ꯆꯥꯔꯦ ꯑꯗꯣ ꯑꯁꯤꯁꯦ ꯖꯥꯝꯕꯨꯗꯤ ꯆꯥꯝꯃꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯗꯣ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯑꯉꯝꯕꯩ ꯆꯥꯔꯒ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯝꯃꯝꯃꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯉꯧꯔꯅꯤ ꯑꯗꯩ ꯁꯤꯒ ꯏꯔꯣꯝꯕ ꯂꯩꯔꯦ ꯁꯤꯒ ꯂꯩꯔꯦ ꯉꯥ ꯉꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯄꯨꯈꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯒ ꯑꯩꯅ ꯁꯨꯝ ꯆꯥꯛꯀ ꯑꯗꯨꯒꯩꯗꯤ ꯀꯩ ꯀꯧꯒꯦꯅꯦ ꯃꯨꯂꯥ ꯈꯔ ꯄꯤꯁ ꯑꯅꯤꯈꯛ ꯂꯧꯖꯔꯦꯕꯀꯣ ꯑꯗꯩ ꯉꯥꯒꯗꯩ ꯆꯥꯔꯅꯤ ꯁꯤꯒ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦꯕꯀꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯍꯜꯂꯒ ꯄꯨꯡ 10-10:30 ꯑꯗꯨꯒ ꯇꯨꯝꯃꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯉꯁꯤꯒꯤ ꯁꯨꯝ ꯅꯨꯡꯊꯤꯟꯗꯒꯤꯅ ꯁꯨꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯐꯥꯎꯕꯒꯤꯁꯤꯒ ꯀꯩꯀꯩ ꯇꯧꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯦꯕꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯍꯣꯏ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯁꯨꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ